ꯊꯤꯟꯅ ꯇꯥꯅꯤꯡꯂꯣꯏ ꯑꯗꯣ ꯊꯝꯃꯒꯦꯁꯦ ꯅꯪꯁꯨ ꯊꯝꯃꯣ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯂꯥꯏꯖꯅ ꯃꯥꯒꯤ ꯊꯕꯛ ꯆꯤꯜꯂꯛꯑꯀꯥꯟꯗꯅ ꯊꯝꯃꯒꯦ ꯑꯗꯨꯝ ꯍꯥꯏ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯕꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯀꯥꯟꯗꯅ ꯅꯥꯀꯨꯔꯤ ꯍꯥꯏꯁꯤꯅꯤ ꯇꯣꯝ ꯊꯤꯟꯅ ꯍꯩꯃꯥ ꯅꯪꯁꯤꯗꯤ ꯀꯥꯟꯅꯗꯦꯁꯦ ꯄꯞꯄꯤ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯊꯝꯃꯒꯦ ꯂꯥꯏꯖꯅ ꯀꯥꯏꯗꯩ ꯄꯞꯄꯤꯅꯣ ꯑꯗꯨꯗꯤ ꯅꯣꯏ ꯍꯪꯗꯣꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯍꯜꯂꯨꯔꯁꯨ ꯇꯣꯝ ꯊꯤꯟꯅ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯀꯣꯛ ꯇꯧꯔꯛꯑꯣ ꯂꯥꯏꯖꯅ ꯍꯣꯏ ꯍꯪꯗꯣꯡꯗ ꯍꯥꯏꯕ ꯍꯪꯗꯣꯡꯗ ꯍꯣ ꯍꯪꯗꯣꯡꯗ ꯇꯧꯕꯗꯣ ꯑꯩ ꯄꯦꯜꯂꯦ ꯄꯥꯝꯗ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯐꯔꯝꯂꯅꯤ ꯁꯤꯗꯤ ꯂꯥꯏꯖꯅ ꯑꯆꯠꯆꯥ ꯀꯩꯅꯣ ꯗꯥꯝꯆꯥ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯅꯣꯛꯊꯣꯔꯛꯏ ꯇꯣꯝ ꯊꯤꯟꯅ ꯅꯣꯛꯑꯣ ꯅꯪ ꯂꯥꯏꯖꯅ ꯍꯣꯏꯃ ꯁꯤꯔꯦꯗ ꯉꯥꯏꯍꯥꯛ ꯅꯣꯛꯂꯨꯔꯕ ꯃꯇꯨꯡ ꯇꯣꯝ ꯊꯤꯟꯅ ꯑꯣ ꯇꯧꯔꯛꯑꯣꯃꯦ ꯕꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯣ ꯂꯥꯏꯖꯅ ꯑꯁ ꯍꯩꯇꯦ ꯑꯩ ꯏꯀꯥꯏꯖꯩꯕ ꯑꯗꯨꯏꯅꯦꯕ ꯇꯣꯝ ꯊꯤꯟꯅ ꯑꯁ ꯌꯥꯗꯦ ꯀꯩꯒꯤ ꯏꯀꯥꯏꯕ ꯀꯥꯟꯅꯗꯦ ꯇꯧꯔꯛꯑꯣ ꯂꯥꯏꯖꯅ ꯑꯁ ꯔꯦꯗꯤ 1 2 3ꯗꯅꯤꯀꯣ 3 ꯂꯥꯏꯖ ꯐꯣꯟꯗꯨꯗ ꯄꯞꯄꯤ ꯇꯧꯁꯤꯜꯂꯛꯏ ꯇꯣꯝ ꯊꯤꯟꯁꯨ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯅꯪꯀꯣ ꯀꯥꯟ ꯆꯥꯗꯅ ꯍꯥꯏꯁꯤꯅꯤ ꯇꯣꯝ ꯊꯤꯟꯅ ꯃꯦ ꯑꯗꯣ ꯊꯝꯃꯒꯦꯀꯣ ꯃꯥꯏ ꯃꯇꯨ ꯏꯁꯤꯕꯤ ꯂꯥꯏꯖ ꯑꯩꯒꯤ ꯊꯋꯥꯏ ꯂꯥꯏꯖꯁꯨ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯐꯣꯟꯗꯨꯗ ꯑꯔꯩꯈꯩ ꯂꯥꯎꯁꯤꯜꯂꯤ ꯂꯚ ꯌꯨ ꯇꯨ ꯗꯥꯝꯆꯥ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯇꯣꯝ ꯊꯤꯟꯅ ꯑꯣ ꯅꯪ ꯂꯥꯏꯖ ꯍꯥꯊꯨ ꯁꯣꯔꯤ ꯑꯩꯒꯤ ꯇꯥꯏꯕꯪꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯕꯕꯥꯏ ꯕꯦꯕꯤ ꯂꯥꯏꯖꯅ ꯑꯃꯨꯛ ꯗꯥꯝꯆꯥ ꯍꯅꯨꯕ ꯃꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯁꯠꯀꯛꯏ ꯇꯣꯝ ꯊꯤꯟꯅ ꯍꯩ ꯑꯩ ꯑꯁ ꯊꯝꯈ꯭ꯔꯤꯅꯤ ꯑꯩꯁꯤꯕꯨ ꯍꯅꯨꯔꯖꯥꯠꯂꯣ ꯑꯁ ꯍꯅꯨꯗ꯭ꯔꯤꯗ ꯑꯩꯕꯨ ꯀꯥꯏꯗꯒꯤ ꯍꯅꯨꯕꯅꯣ ꯍꯅꯨꯗꯦ ꯑꯝꯇ ꯂꯥꯏꯖꯅ ꯍꯅꯨꯕ ꯍꯥꯏꯕꯗꯤ ꯀꯩꯝ ꯁꯥꯎꯕꯤꯔꯣꯏꯗ ꯑꯇꯩꯅꯒ ꯍꯥꯏꯔꯗꯤꯕ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯗꯧꯅꯤ ꯑꯗꯣ ꯂꯥꯏꯖ ꯅꯪꯗꯤ ꯀꯩꯝ ꯇꯧꯕꯤꯔꯣꯏꯗ ꯑꯩ ꯉꯥꯎꯔꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯍꯦꯛ ꯉꯥꯎꯔꯤ ꯀꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯌꯣꯟꯕꯨ ꯑꯣꯏꯒꯕ ꯉꯥꯎꯅꯅꯤ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯒꯤꯁꯨ ꯉꯥꯎꯅꯔꯣꯏ ꯑꯁꯨꯛ ꯐꯖꯕꯤꯁꯤꯕꯣ ꯑꯩꯐꯥꯎ ꯉꯥꯎꯔꯀꯥꯟꯁꯤꯗꯕ ꯍꯩ ꯅꯨꯄꯥꯁꯥ ꯅꯣꯏꯒꯤ ꯅꯇꯨꯁꯤꯡꯗ ꯑꯩꯅ ꯅꯣꯡꯃꯇ ꯈꯥꯏꯔꯛꯇꯦꯀꯣ ꯑꯌꯦꯠꯄꯁꯨ ꯄꯤꯔꯛꯇ꯭ꯔꯤ ꯄꯤꯁꯨ ꯄꯤꯔꯣꯏ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯂꯥꯏꯖꯗ ꯀꯅꯥꯝꯇꯅ ꯃꯤꯔꯦꯟ ꯀꯥꯔꯟ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯐꯥꯎꯔꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯪꯉꯛꯄ ꯃꯤꯀꯨꯞꯇ ꯅꯈꯣꯏ ꯂꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯇꯣꯝ ꯊꯤꯟꯁꯨ ꯂꯥꯏꯖꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯨ ꯇꯧꯔꯤ ꯂꯥꯏꯖꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯉꯁꯤꯁꯤꯕꯣ ꯌꯥꯝꯅ ꯀ꯭ꯂꯣꯁꯀ ꯑꯣꯏꯅꯩ ꯍꯥꯏꯕ ꯄꯞꯄꯤ ꯇꯧꯔꯣ ꯀꯥꯏꯅꯒ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤꯅꯣ ꯑꯣꯏꯃ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯥꯍꯧꯗ꯭ꯔꯤꯕ ꯂꯥꯏꯖꯅ ꯌꯦꯡꯂꯨꯕꯗ ꯔꯣꯁꯂꯤꯟꯒ ꯊꯥꯖꯒꯒꯤ 20 ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯀꯩꯅꯣ ꯑꯩꯕꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯥꯟꯅꯅ ꯂꯩꯔꯤꯉꯩ ꯔꯣꯁꯂꯤꯟꯒꯤ ꯀꯣꯜꯗꯨ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯁꯨ ꯄꯟꯊꯗꯅ ꯁꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯔꯣꯁꯂꯤꯟ ꯍꯦꯛꯇ ꯂꯋꯥꯏꯗꯒꯤ ꯂꯥꯛꯂꯛꯏ ꯍꯩ ꯎꯔꯣ ꯁꯣꯅꯣꯃꯄꯤ ꯐꯣꯅꯣ ꯃꯃꯥ ꯅꯋꯥ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯔꯤꯅꯣ ꯍꯥ ꯂꯥꯏꯖꯅ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯅꯠꯇꯦ ꯅꯣꯏ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯕ ꯍꯥ ꯉꯁꯤꯀꯣ ꯊꯥ ꯀꯌా ꯆꯍꯤ ꯀꯌా ꯀꯜꯂꯨꯗ꯭ꯔꯕ ꯔꯣꯁꯂꯤꯟ ꯑꯩꯒꯤ ꯏꯆꯤꯡ ꯑꯔꯥꯝꯕꯤꯗꯣ ꯀꯥꯔꯛꯀꯦ ꯇꯧꯏꯀꯣ ꯂꯥꯏꯖꯅ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯂꯣꯠꯅꯕ ꯂꯩꯀ꯭ꯔꯛ ꯑꯔꯥꯎꯕ ꯑꯝꯇ ꯍꯥꯟꯅ ꯊꯤꯍꯧꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯔꯣꯁꯂꯤꯟꯅ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯗꯤ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦꯍꯦ ꯎꯔꯣꯛ ꯃꯃꯥ ꯆꯃꯣꯠ ꯅꯕꯤ ꯂꯥꯏꯖ ꯂꯥꯏꯖꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯨꯛ ꯅꯣꯛꯊꯣꯛꯂꯨꯔꯒ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯈꯤꯅꯤ ꯈꯜꯂꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯤ ꯂꯥꯏꯖꯅ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯌꯥꯔꯦ ꯄꯥꯏꯌꯣ ꯑꯩ ꯊꯥꯖꯗ ꯀꯣꯜ ꯇꯧꯒꯦ ꯃꯥꯁꯨ ꯅꯉꯣꯟꯗ ꯇꯧꯅꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯁꯤꯟꯕꯤꯔꯒꯦ ꯑꯗꯨꯒ ꯄꯨꯜꯂꯞ ꯀꯟꯐꯔꯦꯟꯁ ꯄꯤꯔꯒ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯔꯁꯦ ꯂꯥꯏꯖꯅ ꯍꯣꯏ ꯇꯧꯁꯤꯜꯂꯣ ꯔꯣꯁꯂꯤꯟꯅ ꯍꯣꯏ ꯐꯅꯤ ꯆꯃꯣꯠꯅꯕꯤ ꯂꯥꯏꯖ ꯔꯣꯁꯂꯤꯟ ꯊꯥꯖꯒꯤ ꯅꯝꯕꯔꯗꯨ ꯏꯔꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯊꯥꯖꯁꯨ ꯐꯣꯟꯗꯨ ꯑꯗꯨꯝ ꯍꯦꯛ ꯄꯥꯏꯔꯒ ꯂꯩꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯀꯣꯜꯗꯨ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ ꯊꯥꯖꯅ ꯀꯔꯤꯅꯣ ꯃꯨꯁꯂꯤꯟ ꯅꯪꯅꯃꯣ
Roslynna as yam taning deko ngaiko conference bige lai jisu pairibane thajena hoi Roslynna phone du conference virami thajena hai uro nankanaga wari sanina ha lai jena hu iwaga saniba khanglaba iwaga Roslynna wa powerful de thajena mu neiro noi lai jena hu chakchawo leitaba nuiti Roslyn ga thaje ga manana ya masi usitene he lai jena no e ho se ai thamage ko bye ai thame he Roslynna ngai wa ga haiba loiba nang baja nate call du shat ka khre thajena masi kinum toreba Roslynna adune haise mawa he koi khibadagi ne olabane pungon thajena mo adune ado thamagi ko Roslynna ani dusu call thamne khre somda janbi ne suresta dada chalasi thengani thengladi mana funi jaishu jaini suresna ngakta ngai khuba janbi nangba janbi na as ngamjaroi ai lao sasa chalasi thuro asi hairagi janbi famlambadagi phukawgatli suresna as ngai khohe asi hairagi janbi ki makhutu paiduna chingtharaga ammu famhalli janbi ma ki machin kabobu bido horai nangna khalido aingondadi yaroi kishu khanglaba mi film da kaida nupiduna nupaduga unaraga sum thengthebadagi chenba sungba tawbado aingondadi yaroiba oiroiba masaksika aibu yamna pangbi type Suresna wawa nangi wakhaldudi yamne rami janina pura kinumi ne bab kadi aduina ti ngawbi ainga sai chakcharki aduini saksidi inunghe nusikai kokhe chathopa Janbina yare amu romance ka orekano aiki su hekta pangtharoye yare chakcharakti haida sasacha aingai bige aduga thuna aimu thindawni natraba nang adum napunsida kemme Suresna kaino ne masinu pisiba hais Janbi ai nanga lemina doba kirebo Janbi noklaga kaigino ne aduba Suresna hayengwai amu ibani luhunga kanda nang haibe yade na mu aishi mo naga namjilaga hatuga manjile as ai kiba ma yore Janbina adudaka nate kai meam tarukti jani monta naga nate makhal meam lekhrajani Suresna hai shono haihedi ne nambo angawbi napuroi dabu kanana adumaina hainage kanana karambu nupina mapuroi bada hatle na takrage ha sono Janbi baithoklaga ai khangde taningde yare jari bathibongdo satcharo thuro Suresna masidiba sono ichu hek juradana ho phari kino dude asumna Suresa bathakpadu loiraba matung Janbi bu mayumda thilamle aduga masu mayumda lakle matam magi khongchitbu kanana khamba thingbabu ngamgani hayeng hairambaduna ngasi hairakani pumnamak asi kanamtana thingba ngamloi matam adum haukhibana tha amaromuk haukhre Tina Boris Jack Laija Thaja Roslyn makhoi loina school gi mamanabi loinabak nungtigi school laklami haujikti makhoi loina karimata khanadre adumak friend oina loina khanakre Jack ki thamoida leiba warol Boris ki thamoida leiba warol pumnamak asi kona matang chaba matamda oina hairage phongdoknarage haina khanakre Amaromda Tom Thinga Laijigasu asum nushinaba helai makhoinigi thamoi singna amak paibadu amata yaudana nushinari makhoi anigi matauda kalakpa chakchaba pamjaba misu yaudaba nate makhoi anigi matausi pak he kainagadawa mande adumakna laina nushipantum geukhigani Rolex ka hiai nugasu Tom Thinga Laijiga makhoi anigi matausi amuk chingnaba poklami karamnasu chingnaroi nungtigi Tom Thina laktuna Laijibu school chatpagi thindok thinjin pumnamak tawriba amadi makhoi anigi wari makhoi anigi mawung matau adubu kaya thoinadi khanjiludre maramdi Tom Thin thoidok hendokna phattaba ngausinaba oktaba mi nate asimakna Rolex amadi hiainu nasu karimata khandabani nongmagi numitni Laijana hoi bungo aidine kanamtagi oiraroye khanglabra nangkhakdagine nangkhakki aduga amu chingnabi khamanbiga tawri nokpu nokchanintra Tom Thinna
ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯝꯕꯟꯗ ꯌꯥꯔꯤꯕꯣ ꯅꯪꯅ ꯅꯁꯛ ꯐꯖꯕꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯋꯥꯈꯩ ꯑꯗꯨ ꯅꯪ ꯁꯦꯟꯅꯗꯅ ꯂꯩꯔꯤꯁꯦ ꯑꯩꯅ ꯁꯦꯟꯅꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯑꯇꯣꯞꯄꯅ ꯀꯣꯏꯈꯤꯗꯣꯏꯕ ꯈꯪꯂꯕ꯭ꯔꯥ ꯑꯄꯪꯕꯤ ꯂꯥꯏꯖꯅ ꯑꯩꯅ ꯁꯛ ꯐꯖꯕꯩ ꯅꯠꯇ꯭ꯔꯣ ꯗꯥꯝꯆꯥꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯦ ꯄꯥꯝꯂꯤꯁꯦ ꯑꯩꯅꯒ ꯁꯛꯀ ꯊꯤꯔꯒ ꯑꯃꯨꯛꯒꯣꯇ꯭ꯔꯣꯡ ꯃꯨꯂꯤꯀꯨꯟꯒ ꯃꯥꯂꯝꯂꯗꯤ ꯉꯁꯤ ꯗꯥꯝꯆꯥꯅ ꯑꯩ ꯅꯨꯡꯁꯤꯕꯤꯔꯤꯕ ꯄꯥꯝꯂꯤꯕ ꯃꯌꯥꯝꯁꯤ ꯇꯧꯔꯝꯈꯤꯗ꯭ꯔꯣ ꯅꯨꯡꯁꯤꯕꯤꯔꯝꯈꯤꯗ꯭ꯔꯥ ꯇꯣꯝꯊꯤꯟꯗꯨ ꯅꯣꯛꯂꯒ ꯍꯩꯃ ꯃꯁꯤ ꯅꯪꯁꯤꯗꯤꯕꯀꯣ ꯑꯩ ꯅꯣꯛꯀꯗꯧꯗ ꯉꯥꯏꯔꯦ ꯍꯣ ꯑꯩꯗꯤꯅꯦ ꯅꯪꯅ ꯃꯣꯂꯤꯀꯨꯟ ꯃꯥꯂꯝꯂꯁꯨ ꯁꯟ ꯍꯨꯔꯥꯟꯕꯤ ꯃꯥꯂꯝꯂꯁꯨ ꯁꯒꯣꯜ ꯍꯨꯔꯥꯟꯕꯤ ꯃꯥꯂꯝꯂꯁꯨ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯍꯦꯛ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯔꯗꯣꯏꯅꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯝ ꯑꯩꯗꯤ ꯅꯪ ꯂꯧꯔꯗꯣꯏꯅꯦ ꯂꯥꯏꯖꯅ ꯑꯁꯦꯡꯕꯩꯔꯣ ꯗꯥꯝꯆꯥ ꯇꯣꯝꯊꯤꯟꯅ ꯑꯣ ꯑꯗꯣ ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ ꯀꯩꯒꯤ ꯂꯥꯏꯖꯅ ꯗꯥꯝꯆꯥꯒꯤ ꯋꯥꯗꯨꯗ ꯇꯣꯝꯊꯤꯟ ꯉꯛꯅ ꯕꯦ ꯅꯨꯡꯁꯤꯕꯤ ꯗꯥꯝꯆꯥ ꯁꯣꯏꯈ꯭ꯔꯦꯕ ꯂꯟꯖꯔꯦꯕ ꯑꯗꯣ ꯀꯔꯝꯕ ꯋꯥꯗꯅꯣ ꯑꯩꯒꯤ ꯕꯦꯅ ꯁꯥꯎꯅꯤꯡꯂꯤꯁꯤꯕ ꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯗꯥꯝꯆꯥ ꯐꯨꯒꯦꯕ ꯗꯥꯝꯆꯥꯒꯤ ꯃꯆꯤꯟꯁꯤ ꯐꯨꯗꯠꯀꯦꯕ ꯂꯥꯏꯖꯅ ꯗꯥꯝꯆꯥꯅ ꯁꯟ ꯍꯨꯔꯥꯟꯕꯤ ꯁꯒꯣꯜ ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯕꯨ ꯀꯅꯥꯒꯤ ꯁꯒꯣꯜ ꯁꯟ ꯍꯨꯔꯥꯜꯂꯨꯔꯒꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯦ ꯂꯥꯟꯖꯔꯦꯕ ꯗꯥꯝꯆꯥ ꯁꯣꯏꯈꯤꯕꯅꯦ ꯁꯦ ꯁꯥꯎꯔꯅꯨꯕ ꯀꯣ ꯕꯦ ꯅꯨꯡꯁꯤꯕꯤ ꯁꯦ ꯁꯥꯎꯔꯣꯏ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯂꯥꯏꯖꯅ ꯇꯣꯝꯊꯤꯟꯅ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯊꯤꯟꯒꯤ ꯃꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯅ ꯄꯪꯊꯥꯗ ꯊꯥꯖꯤꯟꯖꯩ ꯂꯥꯏꯖ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨ ꯀꯔꯤꯅꯣ ꯈꯜꯂꯤ ꯁꯨꯝ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯈꯨꯄꯥꯛꯅ ꯊꯥꯕꯩ ꯃꯈꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯗꯥꯝꯆꯥ ꯁꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯗꯥꯝꯆꯥ ꯁꯦ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯗꯥꯝꯆꯥ ꯁꯦ ꯑꯝꯇ ꯇꯣꯝꯊꯤꯟꯅ ꯑꯩꯒꯤ ꯆꯤꯟ ꯐꯠꯇꯕꯁꯤꯅ ꯅꯪꯕꯨ ꯁꯥꯎꯍꯜꯂꯤꯕꯁꯦ ꯃꯁꯤꯗ ꯀꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯒ ꯐꯗꯧꯅꯦ ꯂꯥꯏꯖꯅ ꯀꯩꯅꯣ ꯗꯥꯝꯆꯥ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁ ꯗꯥꯝꯆꯥ ꯑꯝꯇ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯗꯥꯝꯆꯥ ꯇꯣꯝꯊꯤꯟꯗꯨ ꯇꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯂꯥꯏꯖꯗꯨ ꯀꯞꯊꯣꯔꯛꯏ ꯂꯥꯏꯖꯅ ꯗꯥꯝꯆꯥ ꯁꯦ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯗꯥꯝꯆꯥ ꯑꯩ ꯂꯥꯟꯖꯔꯦꯕ ꯁꯦ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯁꯦ ꯑꯝꯇ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ ꯑꯩꯅ ꯗꯥꯝꯆꯥꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯗꯥꯝꯆꯥ ꯇꯣꯛꯑꯣꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯅꯦ ꯑꯩ ꯂꯥꯟꯖꯔꯦꯕ ꯇꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯇꯣꯝꯊꯤꯟꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯦ ꯕꯦ ꯅꯨꯡꯁꯤꯕꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯇꯣꯝꯊꯤꯟꯗꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯔꯤꯕꯗꯨ ꯁꯣꯝꯗ ꯇꯤꯚꯤꯒꯤ ꯁꯥꯎꯟ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯇꯤꯚꯤ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯃꯇꯥꯡꯗꯨꯗ ꯍꯟꯖꯤꯟ ꯊꯥꯗꯨꯅ ꯁꯥꯟꯅꯕꯅꯤ ꯂꯥꯏꯖꯅ ꯑꯌꯥ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯇꯣꯝꯊꯤꯟꯅ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯒ ꯅꯪꯅ ꯑꯁꯦꯡꯕꯒ ꯃꯥꯜꯂꯤꯅꯦꯕ ꯀꯩꯗꯧꯕꯒꯤ ꯏꯆꯤꯟꯗꯕꯨ ꯏꯁꯥ ꯏꯊꯟꯇ ꯊꯥꯖꯤꯟꯖꯗꯣꯏꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯤꯕ ꯅꯪꯁꯤꯗꯤꯕꯀꯣ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏꯀꯣ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯅꯪ ꯄꯨꯔꯒ ꯆꯠꯈꯤꯖꯅꯤ ꯂꯥꯏꯖ ꯋꯥꯒ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨം ꯂꯩ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗꯕꯤꯗ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯂꯩ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖ ꯈꯨꯝꯗꯦ ꯑꯃꯨꯛꯁꯨ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖ ꯕꯦ ꯍꯣ ꯕꯦ ꯅꯨꯡꯁꯤꯕꯤ ꯗꯥꯝꯆꯥꯒꯤ ꯊꯋꯥꯏ ꯍꯟꯗꯛꯁꯨ ꯀꯔꯤꯝꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ ꯇꯣꯝꯊꯤꯟꯅ ꯑꯌꯥ ꯈꯨꯝꯕꯤꯔꯛꯇꯤꯌꯦ ꯀꯔꯤꯝꯇꯒ ꯍꯥꯏꯔꯛꯇꯤꯌꯦ ꯕꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯇꯥꯕ꯭ꯔꯃꯦ ꯂꯥꯏꯖ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖ ꯇꯥꯕ꯭ꯔꯃꯦ ꯅꯨꯡꯁꯤꯕꯤ ꯁꯦ ꯇꯥꯕ꯭ꯔꯃꯦ ꯅꯪꯕꯣ ꯕꯦ ꯂꯥꯏꯖ ꯅꯪ ꯗꯥꯝꯆꯥꯅ ꯀꯧꯔꯤꯁꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯈꯣꯜꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯝꯂꯛꯄꯒꯤ ꯃꯈꯣꯜꯅꯤ ꯂꯥꯏꯖ ꯌꯥꯝ ꯑꯋꯥꯕꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯋꯥꯅ ꯗꯥꯝꯆꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯂꯥꯏꯖ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯒꯦꯁꯦ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯋꯥꯗꯤ ꯉꯥꯡꯗ ꯌꯥꯝ ꯋꯥꯅ ꯂꯥꯏꯖꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯈꯣꯟꯗꯨ ꯇꯥꯏ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯇꯣꯝꯊꯤꯟ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯇꯣꯝꯊꯤꯟꯅ ꯂꯥꯏꯖ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯂꯥꯏꯖ ꯅꯪ ꯗꯥꯝꯆꯥꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ
ꯑꯁꯤ ꯍꯥꯏꯔꯒ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯇꯣꯝ ꯊꯤꯟ ꯀꯞꯂꯒ ꯂꯥꯏꯖ ꯅꯪ ꯑꯩꯅ ꯀꯧꯕꯁꯤ ꯈꯨꯝꯂꯔꯣꯏꯗ꯭ꯔꯣ ꯅꯪ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯅꯤꯡꯗ꯭ꯔꯕ ꯍꯥ ꯍꯥꯏꯌꯣ ꯁꯦ ꯈꯨꯝꯅꯤꯡꯗ꯭ꯔꯕꯣ ꯂꯥꯏꯖ ꯈꯨꯝꯃꯣꯕꯁꯦ ꯑꯩ ꯂꯥꯜꯂꯦꯕ ꯗꯝꯆꯥ ꯂꯥꯟꯖꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯦ ꯋꯥ ꯉꯥꯡꯂꯛꯑꯣ ꯂꯥꯏꯖ ꯇꯞꯅ ꯗꯝꯆꯥ ꯇꯣꯝ ꯊꯤꯟ ꯄꯥꯈꯠꯅ ꯍꯥꯎ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯌꯣꯕꯁꯦ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜꯗꯨ ꯀꯩꯅꯣ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯀꯔꯤꯝꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯜ ꯑꯃꯠꯇ ꯁꯣꯔ ꯍꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ ꯇꯣꯝ ꯊꯤꯟ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯛꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯨꯡꯒꯤ ꯐꯥꯒꯤ ꯇꯧꯖꯔꯨꯕꯅꯣ ꯑꯔꯦꯝꯕꯒꯤ ꯇꯧꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯅꯣ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜꯗꯨ ꯍꯥꯏꯅ ꯈꯜꯂꯛꯏ ꯇꯣꯝ ꯊꯤꯟꯅ ꯕꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯅꯦ ꯗꯝꯆꯥ ꯌꯥꯝ ꯋꯥꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯇꯣꯝ ꯊꯤꯟꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯍꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯒ ꯂꯥꯏꯖꯗꯤ ꯁꯣꯝꯗ ꯀꯣꯜꯗꯨ ꯃꯨꯠ ꯊꯝꯂꯒ ꯅꯣꯛꯂꯤꯕꯅꯤ ꯇꯣꯝ ꯊꯤꯟꯅ ꯂꯥꯏꯖ ꯅꯪ ꯗꯝꯆꯥꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕꯣ ꯂꯥꯏꯖꯅ ꯑꯁ ꯀꯔꯤꯅꯣꯍꯦ ꯌꯥꯝ ꯄꯛꯇꯦꯀꯣ ꯗꯝꯆꯥꯅ ꯍꯥꯏꯔꯒ ꯈꯤꯠ ꯈꯤꯠ ꯅꯣꯛꯊꯣꯔꯛꯏ ꯇꯣꯝ ꯊꯤꯟ ꯉꯛꯅ ꯑꯦ ꯂꯥꯏꯖ ꯂꯥꯏꯖ ꯅꯣꯛꯂꯒ ꯀꯩꯅꯣ ꯇꯣꯝ ꯊꯤꯟꯅ ꯑꯆꯥ ꯌꯦꯡꯉꯨꯅꯦ ꯑꯩꯅꯗꯤ ꯅꯪ ꯂꯥꯏꯖꯅ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣꯅꯦ ꯑꯩꯁꯨ ꯐꯥꯒꯤꯅꯤ ꯇꯧꯔꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯅ ꯋꯥꯕ ꯑꯗꯨꯃꯥꯏꯅ ꯅꯪꯁꯨ ꯋꯥꯕ꯭ꯔꯥ ꯇꯣꯝ ꯊꯤꯟꯅ ꯅꯪꯀꯣ ꯅꯪ ꯑꯩꯗꯤ ꯃꯤꯍꯨꯟꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯒ ꯅꯪ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥ ꯂꯥꯏꯖꯅ ꯑꯩꯁꯨ ꯉꯁꯥꯏꯒꯤꯗꯣ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯈꯪꯉꯕ ꯇꯣꯝ ꯊꯤꯟꯅ ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯋꯥꯏꯅꯦ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯂꯥꯏꯖꯅ ꯅꯪꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯇꯣꯝ ꯊꯤꯟꯅ ꯇꯞꯅ ꯂꯥꯏꯖ ꯂꯥꯏꯖꯅ ꯇꯥꯏꯌꯦ ꯗꯝꯆꯥ ꯇꯣꯝ ꯊꯤꯟꯅ ꯑꯩ ꯃꯇꯨꯡ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯔꯣꯏ ꯂꯥꯏꯖ ꯉꯛꯅ ꯀꯩꯒꯤꯅꯣꯕ ꯗꯝꯆꯥ ꯑꯣ ꯐꯩ ꯅꯪ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯇꯣꯝ ꯊꯤꯟꯅ ꯑꯗꯨꯏꯅꯗꯤ ꯂꯥꯏꯖꯅ ꯑꯗꯨꯗꯤ ꯀꯩꯒꯤ ꯃꯔꯝ ꯍꯥꯏꯔꯛꯑꯣ ꯃꯔꯝ ꯑꯗꯨꯔꯣ ꯍꯥꯏꯔꯛꯑꯣꯕ ꯗꯝꯆꯥ ꯑꯗꯨꯔꯣ ꯃꯔꯝꯗꯤ ꯑꯩꯁꯤ ꯌꯥꯝ ꯇꯣꯏꯅ ꯀꯞꯂꯅꯦꯕ ꯑꯗꯨꯒꯤ ꯂꯥꯏꯖ ꯅꯣꯛꯂꯒ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯗꯝꯆꯥꯁꯤꯃ ꯀꯩꯁꯨꯝ ꯇꯧꯔꯣꯏꯍꯦ ꯉꯁꯤꯒꯤꯗꯨꯗꯤꯅꯦ ꯏ ꯀꯥꯔꯛꯄ ꯁꯥꯎꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩ ꯁꯥꯎꯔꯤꯕꯅꯤ ꯁꯠ ꯊꯨꯅ ꯑꯩ ꯁꯥꯎꯕ ꯊꯦꯝꯂꯛꯑꯣ ꯁꯠ ꯅꯠꯇ꯭ꯔꯗꯤꯀꯣ ꯑꯩꯗꯤ ꯂꯥꯏꯖꯅ ꯑꯦ ꯅꯪꯗꯨꯗꯤ ꯀꯩ ꯍꯥꯏꯕ ꯗꯝꯆꯥ ꯇꯣꯝ ꯊꯤꯟꯅ ꯍꯣ ꯁꯥꯎꯗꯅꯕ ꯐꯅꯕ ꯊꯦꯝꯂꯛꯑꯣ ꯍꯥꯏꯔꯤꯕ ꯂꯥꯏꯖꯅ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯊꯦꯝꯗꯣꯏꯅꯣꯕ ꯍꯥꯏꯗꯤ ꯅꯪ ꯁꯥꯎꯕꯗꯣ ꯐꯅꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯇꯣꯝ ꯊꯤꯟꯅ ꯑꯩ ꯈꯪꯗꯦ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯪꯗꯧꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯁꯥꯎꯔꯗꯤ ꯀꯃꯥꯏꯅ ꯊꯦꯝꯅꯤꯗꯣ ꯅꯪ ꯈꯪꯗ꯭ꯔꯤꯕꯣ ꯍꯥ ꯂꯥꯏꯖꯅ ꯍꯣ ꯈꯪꯖꯗꯦ ꯑꯩꯈꯣꯏ ꯍꯩꯖꯗꯦꯀꯣ ꯇꯣꯝ ꯊꯤꯟꯅ ꯌꯥꯔꯣꯏ ꯈꯪꯗꯕ ꯍꯩꯇꯕꯒ ꯉꯁꯤꯀꯣ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯀꯣꯛ ꯂꯧꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯂꯥꯏꯖꯅ ꯂꯥꯛꯎꯅꯦ ꯅꯪꯅꯕꯨ ꯂꯥꯛꯄ ꯉꯝꯅꯦꯗꯤ ꯑꯗꯨꯒ ꯑꯩꯁꯤ ꯅꯣꯏ ꯅꯌꯨꯝꯗ ꯄꯨꯖꯔꯣꯅꯦ ꯇꯣꯝ ꯊꯤꯟꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯨꯄꯤꯁꯤ ꯅꯪꯀꯣ ꯅꯪ ꯆꯥꯊꯣꯛꯆꯅꯤꯍꯦ ꯂꯥꯏꯖꯅ ꯃꯦ ꯆꯥꯕꯤꯔꯣꯍꯦ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯇꯥꯅꯤꯡꯗꯦ ꯇꯣꯝ ꯊꯤꯟꯅ ꯐꯩ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣꯕ ꯅꯪ ꯈꯪꯅꯤ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ ꯂꯥꯏꯖꯅ ꯀꯩꯅꯣ ꯀꯣꯜꯒ ꯑꯃꯨꯛ ꯀꯛꯈ꯭ꯔꯤꯁꯤꯅ ꯈꯪꯖꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯩꯅꯣ ꯂꯥꯛꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯕꯨ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯥꯗ ꯍꯥꯊꯨ ꯀꯨꯝꯊꯔꯛꯏ ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣ ꯕꯦꯝꯃ ꯇꯞꯅ ꯐꯖꯅ ꯀꯨꯝꯊꯕ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯁꯣꯏ ꯂꯥꯛꯇꯅ ꯅꯈꯣꯡ ꯅꯈꯨꯠꯀꯗꯨ ꯃꯥꯏꯅ ꯇꯦꯛꯆꯖꯅꯤ ꯈꯠꯂꯗꯅ ꯂꯥꯏꯖꯅ ꯍꯣꯏ ꯏꯃꯥ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯅ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯀꯔꯤꯅꯣ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯁꯤ ꯃꯣꯏꯒꯤ ꯃꯃꯤꯠꯇꯒ ꯎꯄꯣꯟꯇ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯃꯊꯧꯗꯨ ꯇꯧꯈ꯭ꯔꯦ ꯂꯥꯏꯖ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯒꯤ ꯒꯦꯠꯇꯨꯗꯒꯤ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯌꯦꯠꯂꯣꯝꯗ ꯇꯣꯝꯊꯤꯟꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗ ꯂꯥꯏꯖꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯐꯔꯦ ꯂꯥꯛꯐꯥꯎꯗꯤ ꯂꯥꯛꯂꯝꯗ꯭ꯔꯦꯍꯦ ꯑꯩꯗꯤ ꯂꯥꯛꯂꯝꯗꯧꯒ ꯃꯥꯜꯂꯨꯔꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯀꯥꯟꯅꯗꯦ ꯆꯪꯂꯒꯦ
Laija nom nomdana amuk changlai. Laijana makhoi Mangolgi dari hek kage tawbaga gate lomdagi hogna gari ki horol ama khonglok patai. Laija madu tabada chaplepi aduga mamitu yet oi koilei leiduna yengi. Horondu asum khongba henjilai. Rolexu ahanba horon khonglokpadadi karimta khalamde adubu hanjin khonglokpaduda nakongdu singjai yeire. Rolex na hai kanano ne amta thoklaga yenglusu bema gari ki horol makhonji taningdabana nare nakongji singjai yere cho amta yenglusu cho. Laija pakhatpoi kaiboi lala tawna harai hoi babu asi haraga tande mande thoraklami. Rolex na hai angang oiramladi ngangthalamu kari kanadabada khongliba horono khangde. Laija na hoi babu nganglamge. Laija thoraktuna gate tu tapna hangi. Gate tu hek hangtopaga tomthinna ya haraga frang chongsilli. Laija na ima kaino haraga maning handuna tukhige tawi. Tomthinna oh shit asi haraga tomthin thuna changsinduna Laijabu ngakpi. Tomthinna are you okay my be nungsibi Laija. Laija na hoironggibe chathoso saida haraga Laijana tomthinbu laktana makhut o masawa tawduna intokhi. Laijana inthokpada tomthingi manatonduda Laijagi makhutuna thingjilura male. Tomthinna ayo haraga makhutuna manatondu pairaga nonthaki. Laija pakhatna kaino kidoragi Damcha haraga tomthingi manakta changjili. Kidoribano Damcha se haro. Tomthinna kayadano yengune mashi manamigi manaton sida kana thingai thinjilaklaga khongsina deviga sarga leine mashi naptuna ko. Laijana aina Damchagi natonda karaida thiliba kadaida thilinoba. Tomthinna nang thinde haigiro ha mashi yamna ngamdorine mai nupaga loi phuye. Laijana ai kaida thinge ha aina kaida thingge ba haraga kapmang torai. Thinju thindana nupa phubiga tahale nang adumainga hairadi thinjilaura ha. Laija tasengna tomthingi manatonda mana thinkibadu khanghaudre. Laijadi leikaigi minaga ukradi lana launi phajade khanduna thuna pakhatpoi kaiboi khangai khaijinda tomthinbu inthokibani. Tomthinna ayaya yengone mana natunsida thingai thindilpiraga. Laijana thinde ekoi khangde cho amtaga. Tomthin Laijagi manakta prap changsilai. Laijana kaino. Tomthin Laijada mana thilakpagi khajiktang piktru pikna tanglaga naton sumang adwaida pombadu utli. To shi ubrase yengo masinangna thinde haigeraba. Laija mamit anidu amuktang chejet usillaga maraidu chiksilli aduga amu aduk yam pikpadubu aina kamaina udoina. Tomthinna nangshi amta thindena haina mare yelineba. Laijana adudi khangdabagi mina khangdabadubu. Tomthinna aduarasu khangina hojikti nangondasu thingda tabani. Laija peri aya mina soikibani haraga aduga amuk si haraga tik kapthorai. Tomthinna kapine haisono nangi phagi tawadavi asimbagi kapado to hayeng minaga phagi tawraga kapleramadi nang phajani. Laija machindu araiki peitoklaga waga amata hek ngangdabi lei. Tomthinna kaino dude adumainaga torakanu he my baby kaino maliba jai hanuman maliba. Amuk noklaga nate nangbu haing khoinaga chiklubrame. Laija prok hek chakle hekta prap changsilagduna masi haraga tomthingi saigi sam asangbadu foi. Nang khambrana aibu kari hanuman kainaga pendeda haraga amuksu hena foijili. Tomthinna ayo nai habane nangbo be se nai haba to as ayo. Laijana nang karigi hanuman kanagi haing khoina chikpa ha. Tomthin noksuno anabasu khangi as phagi tobani me nangbo thado se thado me bebe be. Laija ai sauраклage. Laija su tomthingi foiramba masamdu thadoi. Laijana aibu gadaga paibra nang haiduba ai masi hairaga feeding chongi.
Tom Thin Mashamdu Nala Nalaga Aslu Kili Shamkazi Kukshishu Eva Lai Jena Kalakbili Aduda Nate Tom Thin na Yari ay ishing kita thakigila Samshishu Amta Tukigi Luri Kukasi Lai Jena Jambirakano Mta Tom Thin na Kaige Lai Jena Khangde Tom Thin na Pare Khangdadi Yari Janglislo ID Janglehe Nang Lehoro Lai Jena Hoi Lehorage Tom Thin na As Yari La Ome Janglasi Lai Jena Ngamdre Shirafau Ngamdre As Laija La Ome Say please My be Nushibe Hairaga Laijada Makutkadu Lonaraga Hai Laijana As Yampaktiko Kaino Nangbu Botka Leptoriba Neti Nangise Engonda Bot Komniroga Tom Thin na As Laija Ho Laija My Shaura Plus Nushibibe La Ome Nangbo Laija Hantakti Noktora E Tom Thin Ngakna Shidi Kainomnina Laija Noklaga Hoi Kinomni Yari Janglislo Hairaga Makutuna Tom Thin gi Managanda Pampom Adwaida Sathai Tom Thin Yam Nabaga Sajine Ayo Nai Hairaga Konthashanai Laijana Yari Paktribungo Lao Janglisi Tom Thin na Hoi hoi baby Nanghana Goro Laijana Hoi hoi Goragi Tom Thin na As Pung Joahi Asumna Anidu Wari Sana Sanana Jangminara E